ai mo halaya si fam ngasi di chagem pomba ai gi ahan ba ado ai ngasi guest ani yaure khoi ma do yam demand tore mayam na comment yauro na te ai budi harekte ma yawninge yawjage yeduna yaure ngasi si chagem pomba ne chagem pomba charo habdo ado ai ahan bane haite ado khoi gi toina su chagem pomba tawdam ni na kaure dana khangde ngasi machal yam budi kain to mahau yenge kamai tawno ado sina kaino shapale Tibetan gi dune ado ai mana bi ma takpiram bane ado ai gi se veg oire aduga professional pro na restaurant da tawai du makti ta dre du cha budi dum ya do male na cha horage Haurasi chagem thongba Jangan pilih kita chagem sikam tau no ye ngasi chagem chagem ai sa yar hau ba cái tua đại hau rồi hau khazing hape khazing ga khazing zu hape hawai za hape loin chure khoi chagem hỏi chagem hỏi xí cái cổ là trái nghe Siya ko lo hau ni chagem cái gì cả unusual combination khoi te ai meam ngapi gani ma English yang lo meam pam jab ni tuna ta wa so ngapi gani aku su ta wa delicious mang vào bây giờ để khắp băm rồi còn là rất là crunchy này quá crispy đó Moi đi sắc ra rồi coi đi sắc ra đang ngắm đẻ thế là English yang pam is cái gì English yang luôn những cái gì đúng rồi cái dream shape Hollywood movie mà phát ra mà cái lifetime được nó mắm bọc thì ấy dream này à đúng đó cái cũng bọc mà đồ ngắm rất là thuộc là bọc người ta cái gì second option đó role mà chả mà to số giàu Hollywood movie em được Hollywood blockbuster thâu bọc How director na number lama wala role ma cham to second ani do yaw do ai này dream nè dream ne ở Manipuri film Hàn Quốc mà Manipuri film Hàn Quốc mà ở film mà sẽ thằng nào đó dù anh chơi đi cái mày nè Manipur film gi hero di direct này thì Hollywood yogi mà sắc phật de de dance hay de de hồi kan yam na cái yam gre Wariam bay buka koi te ai se maming ni kaw re kana mom na director more man mana koi te ai de film offer pi re buka Manipuri ado bed role na pi ra pa adugi koi te ai de hero yam kumzani mo ma de bed role phang ja ra ba ai di mai sak tu di ya de na ai di mani na sa ja de na ko more ra chi ra names name mani na adugi bed role pi ra pa kum gi da wai wa ni na ai ơi mà đi bed roll đuổi ai ơi mà đi lâu rồi nhá ai ơi đi cùng cái bed roll farm này cái đi coi bà xã sao pha đấy sao pha đây chỉ cho hỏi đi chagem tập cổ là xã em hỏi không ạ chagem tập cổ chỉ có lục bây giờ dạไม่ใช่chagem tập cổ là xã em hỏi cổ luôn chagemไม่ใช่cái người nhau này chagem này tí chagem after all chagem kuat ba corona si amrom da pai amrom na phate
ꯐꯠꯇꯕꯅꯕꯨꯗꯤ ꯅꯝꯃꯦ ꯑꯗꯨꯁꯨ ꯏꯃꯨꯡꯒꯤ ꯏꯆꯥꯁꯤꯡ ꯏꯃꯧꯁꯤꯡ ꯄꯨꯂꯞ ꯄꯨꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯗ ꯍꯧꯖꯤꯛꯁꯤ ꯃꯊꯪ ꯂꯝ ꯃꯥꯏ ꯂꯝꯗ ꯃꯄꯥꯟꯗ ꯂꯩꯕ ꯊꯕꯛ ꯇꯧꯕ ꯑꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯛꯅꯕ ꯍꯧꯅꯔꯦ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯆꯦꯛꯁꯤꯟꯁꯤ ꯇꯧꯉꯝꯗꯕꯅꯤꯅ ꯃꯌꯥꯝ ꯑꯩꯁꯦ entertainment ꯈꯟꯗꯣꯛꯑꯒ ꯑꯩꯁꯦ entertainment ꯑꯁꯦꯡꯕꯁꯨ ꯆꯦꯅꯦꯜꯁꯦ ꯁꯨꯝ ꯃꯌꯥꯝ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯅꯕ ꯂꯥꯏꯐꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯁꯤꯡꯗꯣ ꯉꯥꯛꯇꯪ ꯀꯥꯎꯊꯣꯛꯄ ꯉꯝꯅꯅꯕꯅꯦ ꯑꯗꯨꯅꯁꯨꯅꯦ ꯑꯩꯅ ꯑꯦꯅꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯀꯣꯔꯣꯅꯥꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯑꯩꯅ ꯃꯦꯟꯁꯟ ꯇꯧꯔꯤꯗꯣ ꯑꯩꯅ ꯄꯟꯗ꯭ꯔꯤꯗꯣ ꯑꯗꯨ ꯄꯜꯂꯗꯤ ꯑꯃꯨꯛ ꯔꯤꯃꯥꯏꯟ ꯇꯧꯋꯤꯗꯅ ꯑꯣꯜꯔꯦꯗꯤ ꯀꯣꯔꯣꯅꯥ ꯄꯥꯎꯗ ꯀꯩꯗ 24 hour ꯈꯟ ꯂꯩꯔꯦꯅ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯄꯟꯗꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯃꯦꯟ ꯄꯟꯗ꯭ꯔꯤꯁꯦ ꯑꯩ ꯀꯦꯌꯔ ꯇꯧꯗꯕꯒꯤ ꯑꯩ ꯀꯟꯁꯔꯟ ꯇꯧꯗꯕꯒꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯑꯦꯐꯦꯛ ꯑꯣꯏꯗꯕꯒꯤ ꯅꯠꯇꯦ ꯑꯗꯣ ꯖꯁ ꯃꯌꯥꯝꯗꯗꯤ ꯉꯥꯛꯇꯪ ꯀꯥꯎꯊꯣꯛꯍꯟꯒꯦ ꯑꯗꯨꯗꯒꯤ ꯉꯥꯛꯇꯪ ꯀꯥꯎꯊꯣꯛꯑꯒ ꯂꯩꯗꯅ ꯀꯩ ꯍꯥꯏ ꯉꯥꯛꯇꯪ ꯀꯥꯎꯊꯣꯛꯑꯒ ꯋꯥꯈꯜꯗꯣ ꯃꯥꯏꯟꯗꯣ ꯔꯤꯂꯦꯛꯁꯇꯣ ꯑꯣꯏꯍꯟꯅꯕꯅꯦꯕ ꯃꯔꯝꯗꯤ ꯋꯥꯈꯜ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯛꯆꯥꯡ ꯁꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯇꯅꯕ ꯑꯩꯅ ꯄꯟꯗꯝꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯀꯣꯔꯣꯅꯥ ꯄꯟꯁꯜꯂꯦ ꯑꯩꯁꯤꯁꯨ ꯅꯤꯡꯁꯪꯕ ꯑꯃ ꯊꯣꯛꯑꯦ ꯀꯥꯎ ꯌꯥꯗꯦ ꯏꯆꯥꯁꯨ ꯃꯌꯥꯝ ꯑꯃ ꯃꯄꯥꯟ ꯂꯩꯕꯅꯤꯅ ꯅꯪꯅ ꯀꯥꯎꯅꯕ ꯍꯣꯠꯅꯔꯦ ꯑꯩꯅ ꯅꯤꯡꯁꯪꯅꯕ ꯍꯣꯠꯅꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯄꯨꯟꯕꯅꯤ ꯍꯥꯏꯗꯤ ꯀꯥꯎꯗꯤ ꯀꯥꯎꯗꯕ ꯑꯗꯣ ꯔꯦꯕꯤꯇꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡ ꯆꯪꯉꯛꯄꯗꯁꯨ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯣꯔꯣꯅꯥ ꯇꯧꯔꯗꯤ ꯃꯤ ꯃꯈꯩꯗꯣ ꯀꯣꯛꯇꯣ ꯉꯥꯎꯔꯅꯦꯕ ꯑꯗꯨꯁꯨ ꯑꯗꯨꯗꯨꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯉꯀꯥꯟꯗ ꯀꯣꯔꯣꯅꯥ ꯑꯝꯇ ꯄꯟꯗꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯀꯥꯎꯊꯣꯛꯍꯟꯕꯗꯣ ꯀꯣꯔꯣꯅꯥꯁꯦ ꯂꯩꯇꯦꯅ ꯉꯥꯏꯍꯥꯛꯇꯪ ꯚꯤꯗꯤꯑꯣꯗꯨ ꯂꯣꯏꯔꯀꯥꯟꯗꯕꯨꯗꯤ ꯑꯃꯨꯛ ꯑꯣꯀꯦ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯀꯣꯔꯣꯅꯥ ꯇꯧꯔꯤꯀꯣꯅ ꯚꯥꯞꯇꯤ ꯂꯥꯛꯀꯗꯕ ꯑꯗꯨꯅꯤꯗ ꯑꯗꯨꯒꯤ ꯑꯩꯅ ꯄꯟꯗꯕꯅꯤꯗ ꯃꯥꯅꯤ ꯍꯥꯎꯋꯦ ꯆꯥꯛꯇꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯆꯥꯄꯣꯔꯥ ꯍꯥꯞꯄꯛꯑꯣ ꯈꯤꯇꯪ ꯑꯩꯁꯨ ꯆꯒꯦꯝ ꯂꯣꯏꯔꯦ ꯍꯥꯞꯄꯛꯑꯣ ꯍꯥꯄꯣꯔꯥ ꯑꯩ ꯑꯍꯥꯟꯕ ꯐꯥꯔꯁ ꯇꯥꯏꯝ ꯇꯧꯕ ꯆꯒꯦꯝꯁꯦ ꯄꯣꯝꯕꯁꯦ ꯑꯗꯨꯝ ꯍꯥꯎꯋꯤꯀꯣ ꯑꯗꯨꯝ ꯍꯥꯎꯔꯝꯃꯦ ꯌꯥꯝ ꯍꯥꯎꯇꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯁꯤꯡꯖꯨ ꯋꯥꯏ ꯆꯥꯒꯦ ꯆꯋꯥꯏ ꯁꯤꯡꯖꯨ ꯍꯩꯕꯤ ꯃꯅꯥ ꯍꯥꯎꯋꯦ ꯁꯤꯁꯨ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯍꯛꯆꯥꯡ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯆꯒꯦꯝ ꯂꯣꯏꯔꯦ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯒꯤ ꯆꯒꯦꯝꯒꯤ ꯔꯤꯚꯤꯌꯨ ꯄꯤꯔꯣ ꯐꯤꯗꯕꯦꯛ ꯅꯪꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯒꯤ ꯆꯝꯖꯔꯕ ꯌꯥꯝ ꯍꯥꯏꯗꯥꯏꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯆꯝꯖꯔꯕ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯑꯃꯁꯨꯡ ꯂꯩꯗ ꯐꯥꯎꯔꯛꯄ ꯋꯥꯍꯟꯊꯣꯛ ꯃꯌꯥꯝꯗꯨ ꯃꯆꯥ ꯀꯥꯏꯅ ꯍꯥꯏꯖꯒꯦ ꯆꯒꯦꯝꯁꯤ ꯃꯥꯒꯤ ꯇꯦꯟꯗꯔꯅꯦꯁ ꯑꯃ ꯌꯥꯎꯏ ꯆꯥꯛ ꯃꯌꯥꯝꯁꯤꯅ ꯇꯦꯟꯗꯔꯅꯦꯁ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯗꯨꯒ ꯁꯣꯌꯥꯕꯤꯟꯁꯤꯅ ꯇꯦꯟꯗꯔꯅꯦꯁ ꯍꯥꯏꯗꯤ ꯆꯥꯕꯗ ꯊꯣꯠꯄ ꯑꯗꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯈꯖꯤꯡꯁꯤꯁꯨ ꯈꯔ ꯁꯣꯐꯠ ꯑꯣꯏꯔꯒ ꯀ꯭रिꯁꯄꯤꯅꯦꯁ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯍꯜꯂꯤ ꯑꯗꯨꯅ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯅꯝ ꯃꯍꯥꯎ ꯑꯗꯒꯤ ꯊꯨꯝꯒꯤ ꯑꯗꯒꯤ ꯃꯣꯔꯣꯛꯀꯤ ꯆꯥꯡ ꯁ꯭ꯄꯥꯏꯁꯤ ꯑꯣꯏꯗꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯆꯝ ꯆꯝꯅ ꯁꯤꯒꯤ ꯃꯍꯥꯎ ꯃꯌꯥꯝꯁꯤ ꯃꯤꯛꯁ ꯑꯞ ꯇꯧꯔꯒ ꯃꯍꯥꯎ ꯃꯌꯥꯝꯒꯤ ꯀꯣꯂꯥꯁ ꯍꯥꯏꯇꯥꯔꯦ ꯃꯍꯥꯎ ꯃꯌꯥꯝꯒꯤ ꯕꯟꯗꯜ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯁ꯭ꯄꯨꯟꯁꯤꯗ ꯍꯥꯞꯄꯒ ꯈꯥꯗ ꯑꯩꯈꯣꯏꯒꯤ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯐꯥꯔꯁ ꯂꯩꯒ ꯀꯣꯟꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯎꯕ ꯑꯗꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯆꯒꯦꯝꯁꯤ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯑꯩ ꯃꯍꯥꯎꯁꯨ ꯑꯣꯜꯃꯣꯁ ꯀꯥꯎꯔꯦ ꯑꯗꯨ
ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯇꯨꯝꯃꯝꯕ ꯍꯧꯗꯣꯛꯄꯗꯧꯅ ꯑꯩꯒꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯌꯥꯏ ꯁꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧ ꯌꯥꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏ ꯂꯣꯟꯁꯤ ꯅꯧꯕꯔꯣ ꯈꯣꯏꯕꯔꯣ ꯂꯣꯏ ꯌꯥꯟꯁꯤꯟꯅꯈ꯭ꯔꯦ ꯄ꯭ꯔꯤꯊꯤꯕꯤ ꯃꯅꯤꯄꯨꯔ ꯂꯩꯅꯦ ꯑꯅꯧꯕꯁꯨ ꯇꯥꯁꯅꯨ ꯑꯀꯣꯏꯕꯁꯨ ꯇꯥꯁꯅꯨ ꯑꯅꯤꯃꯛ ꯇꯥꯔꯣ ꯑꯅꯤꯃꯛ ꯑꯗꯨꯅ ꯂꯥꯁꯀꯤꯁꯦ ꯑꯩ ꯆꯥꯁꯤꯜꯂꯒꯦ ꯑꯗꯨꯅ ꯑꯣꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯒꯦꯝ ꯎꯇꯤ ꯆꯥꯅꯔꯝꯃꯤꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯧꯖꯤꯛ ꯆꯒꯦꯝ ꯎꯇꯤꯁꯤ ꯑꯗꯨꯝ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯅ ꯆꯥꯕ ꯌꯥꯔꯦ ꯃꯁꯤ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯔꯦ ꯉꯥꯁꯨ ꯍꯥꯞꯆꯤꯟꯕ ꯃꯅꯥ ꯃꯁꯤꯡꯁꯨ ꯍꯥꯞꯆꯤꯟꯕ ꯃꯔꯣꯏ ꯅꯣꯔꯣꯏ ꯂꯣꯏ ꯁꯨꯅ ꯍꯥꯞꯆꯤꯜꯂꯒ ꯆꯥꯕꯁꯦ ꯑꯗꯨꯝꯕ ꯑꯩꯁꯤ ꯆꯥꯕ ꯉꯝꯈꯤꯅꯤ ꯃꯁꯤ ꯆꯥꯕ ꯌꯥꯕ ꯏꯟꯁꯥꯡꯅꯤ ꯃꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯆꯥꯕ ꯉꯝꯈꯤꯅꯤ ꯑꯗꯣ ꯃꯥꯒꯤ ꯁ꯭ꯇꯣꯛꯁꯤ ꯑꯥꯎꯠ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯂꯣꯏꯔꯦ ꯏꯁꯤꯡꯅ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯣꯛ ꯑꯣꯏꯈ꯭ꯔꯦ ꯏꯁꯤꯡꯅ ꯃꯦꯟꯕ ꯇꯥꯔꯤ ꯊꯕꯤ ꯂꯩ ꯕꯤꯇ꯭ꯔꯨꯠ ꯂꯩ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯗꯨꯅ ꯉꯁꯤ ꯆꯥꯕꯩ ꯁ꯭ꯋꯥꯏ ꯂꯣꯏꯁꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯦꯟꯅ ꯑꯁꯨꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯅꯉꯥꯏ ꯑꯗꯨ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯐꯥꯎꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯒꯦ ꯑꯅꯤꯁꯦ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦ ꯃꯌꯥꯝ ꯀꯔꯤ ꯈꯜꯂꯤ ꯌꯥꯎꯍꯟꯅꯤꯡꯗꯕ꯭ꯔꯥ ꯀꯃꯦꯟꯇ ꯍꯥꯏꯔꯛꯑꯣ ꯃꯣꯏ ꯌꯥꯎꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯂꯣꯛꯗꯥꯎꯟ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯉꯝꯈ꯭ꯔꯔꯣꯏ ꯑꯗꯣ ꯁꯨꯝ ꯏꯃꯥꯕꯨꯗꯤ ꯌꯥꯎꯍꯜꯂꯛꯑꯣꯅ ꯗꯤꯃꯥꯟ ꯁꯨꯝ ꯇꯧꯔꯛꯑꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯈꯣꯠꯄ ꯑꯗꯣ ꯍꯥꯏꯕꯤꯔꯛꯄꯗꯨꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯝ ꯁ꯭ꯋꯥꯏ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯅꯨꯡꯁꯤ ꯀꯥꯏꯅꯔꯁꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯣꯅꯦ ꯀꯥꯏꯅꯔꯁꯤ ꯀꯥꯏꯅꯔꯁꯤ